ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯥꯂꯦꯝꯒꯤ ꯑꯉꯛꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯒꯤ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯔꯦꯗ ꯕꯨꯜꯒꯤ ꯃꯈꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯗ ꯔꯦꯗ ꯕꯨꯜ ꯒꯤꯚꯁ ꯌꯨ ꯋꯤꯡꯁ ꯍꯥꯏꯕ ꯁ꯭ꯂꯣꯒꯥꯟ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯇꯥꯟꯅꯔꯝꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯅꯣꯔꯠ ꯑꯃꯦꯔꯤꯀꯥꯗꯒꯤ ꯕꯦꯟꯖꯥꯃꯤꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯗ ꯕꯨꯜꯒꯤ ꯃꯊꯛꯇ ꯀꯦꯁ ꯇꯧꯈꯤ꯫ ꯀꯣꯔꯠꯇ ꯕꯦꯟꯖꯥꯃꯤꯟꯅ ꯃꯍꯥꯛ ꯑꯁꯤ ꯔꯦꯗ ꯕꯨꯜꯒꯤ ꯗ꯭ꯔꯤꯡ ꯑꯁꯤ ꯊꯛꯂꯛꯄ ꯆꯍꯤ 10 ꯍꯦꯜꯂꯛꯂꯦ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯃꯁꯥ ꯑꯃꯠꯇ ꯄꯥꯜꯂꯛꯇꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯣꯜꯂꯤꯕ 250 mlꯒꯤ ꯔꯦꯗ ꯕꯨꯜꯒꯤ ꯗ꯭ꯔꯤꯡ ꯑꯁꯤꯗꯁꯨ ꯀꯦꯐꯤꯟꯒꯤ ꯆꯥꯡ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠ ꯑꯗꯨꯅ ꯕꯦꯟꯖꯥꯃꯤꯟꯒꯤ ꯐꯦꯚꯔꯗ ꯖꯖꯃꯦꯟ ꯄꯤꯔꯛꯈꯤ, ꯑꯗꯨꯒ ꯔꯦꯗ ꯕꯨꯜꯒꯤ ꯃꯈꯣꯏꯒꯤ ꯐꯣꯜꯁ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟ ꯑꯁꯤꯒꯤꯗꯃꯛꯇ $13 ꯃꯤꯂꯤꯌꯟ ꯒꯤ ꯀꯝꯄꯦꯟꯁꯦꯁꯟꯁꯨ ꯄꯤꯈꯤ꯫ ꯃꯁꯤꯅꯤ ꯔꯦꯗ ꯕꯨꯜ ꯑꯃꯁꯨꯡ ꯕꯦꯟꯖꯥꯃꯤꯟ ꯃꯁꯥ ꯄꯥꯜꯂꯛꯇꯕꯒꯤ ꯀꯦꯁ ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ?